ꯀꯩꯅꯣ ꯉꯥꯡꯉꯤꯁꯤ ꯀꯩꯅꯣ ꯇꯩꯔꯝꯃꯤꯁꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯀꯩꯅꯣ ꯁꯛꯁꯤ ꯃꯤꯁꯦ ꯌꯦꯡ ꯀꯥꯟꯗ ꯌꯥꯝ ꯐꯖꯩ ꯀꯦꯃꯦꯔꯥꯗ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯁꯤ ꯉꯥꯛꯁꯤꯡ ꯀꯩꯅꯣ ꯁꯤꯕꯣ ꯆꯥꯗ꯭ꯔꯤꯉꯩꯒꯤ ꯉꯥꯛꯇꯪ ꯉꯥꯏꯍꯥꯛ ꯆꯥꯅꯤꯡꯉꯥꯏꯗ ꯐꯖꯩ ꯏꯁꯥꯒꯤ ꯃꯥꯒꯤ ꯅꯣꯛꯄꯗ ꯌꯥꯒꯦꯂꯛꯑꯅꯤ ꯀꯩꯅꯣ ꯆꯤꯟꯒꯗꯤ ꯇꯨꯝꯖꯗꯥꯏꯅꯦ ꯀꯦꯃꯦꯔꯥꯁꯤ ꯇꯨꯝꯅꯕ ꯕꯂꯥꯒ ꯃꯥꯟꯒꯤ ꯍꯥꯏꯅꯦꯀꯣ ꯆꯥꯕ ꯍꯧꯔꯁꯦ ꯑꯩ ꯅꯪ ꯊꯣꯡꯖꯔꯒꯦ ꯀꯣꯠꯀꯦ ꯊꯔꯣꯏ ꯇꯣꯉꯥꯟꯅ ꯀꯣꯠꯀꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦꯍꯦ ꯉꯁꯤꯒꯤ ꯊꯔꯣꯏꯗꯣ ꯑꯩꯒꯤꯗꯤ ꯊꯣꯡꯕꯗꯤ ꯃꯤꯠ ꯅꯥ ꯁꯤꯡꯅꯕ ꯏꯔꯣꯝꯕꯁꯤꯅ ꯀꯣꯠꯀꯦ ꯃꯤꯠ ꯅꯥ ꯁꯤꯡꯅꯕ ꯏꯔꯣꯝꯕꯁꯤꯅ ꯃꯌꯥꯝꯗ ꯃꯌꯥꯝ ꯆꯥꯛꯈꯨꯝ ꯇꯤꯟꯒ ꯌꯧꯁꯜꯂꯛꯑꯦ ꯁꯤꯗꯤ ꯃꯌꯥꯝ ꯆꯥꯛꯁꯦ ꯏꯟꯖꯜꯂꯛꯑꯒꯦ ꯆꯥꯛꯈꯨꯝ ꯆꯥꯎꯗꯦ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎꯗ ꯁꯤꯝꯇ ꯏꯟꯖꯔꯛꯀꯦ ꯃꯌꯥꯝ ꯑꯃꯅ ꯅꯍꯥꯟꯒꯩ ꯃꯥꯅ ꯉꯝꯈꯤꯕꯒꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯥꯗꯣ ꯁꯤꯗꯤ ꯈꯔ ꯆꯞꯄꯕꯅꯦ ꯆꯞꯁꯤꯜꯂ ꯊꯝꯃꯕꯅꯦ ꯑꯗꯨꯗꯤ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯦꯛꯅꯤꯛ ꯑꯃ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯃꯥꯅ ꯉꯝꯒ꯭ꯔꯦꯅ ꯏꯕꯥꯅꯤ ꯁꯥꯎꯅꯤꯡꯗꯅ ꯆꯠꯈꯥꯏꯔꯒ ꯆꯥꯒꯦꯅ ꯉꯁꯤꯗꯤ ꯂꯦꯡꯍꯟꯗ꯭ꯔꯕꯅꯦ ꯅꯍꯥꯟꯒꯤꯗꯨꯗꯤ ꯅꯪ ꯄꯩꯁꯥ ꯐꯪꯍꯟꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯅꯗꯤ ꯅꯪ ꯅꯕꯨꯛꯇꯣ ꯏꯔꯥꯡ ꯑꯃ ꯇꯧꯍꯟꯒꯦꯅ ꯆꯠꯍꯜꯂꯒ ꯊꯑꯣꯏꯀꯤ ꯇꯧꯍꯜꯂ ꯃꯥꯏ ꯍꯪꯖꯤꯜꯂꯛꯑꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯁꯛꯁꯦ ꯇꯨꯝꯕ ꯌꯥꯄꯣꯏ ꯑꯩꯅ ꯏꯊꯤ ꯊꯤꯔ ꯖꯥꯠꯂꯅꯦ ꯅꯕꯥꯅꯤꯅ ꯄꯪꯌꯦꯠ ꯌꯦꯠꯅꯩꯗꯨꯕꯣ ꯅꯪꯅ ꯄꯥꯛꯄ ꯇꯟ ꯐꯖꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯈꯔ ꯍꯦꯟꯕ꯭ꯔꯥ ꯅꯪꯅ ꯇꯟ ꯑꯩꯅ ꯈꯣꯡ ꯑꯩꯅ ꯀꯔꯤ ꯄꯔꯣꯊꯥ ꯇꯟꯒꯁꯨ ꯄꯔꯣꯊꯥ ꯇꯕꯥꯛꯇꯣ ꯑꯩꯗꯤ ꯀꯩꯝ ꯈꯪꯖꯗꯕꯅꯦ ꯆꯠꯂꯒꯦꯀꯣ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯒꯦ ꯉꯝꯂꯕꯗꯤ ꯐꯣꯡꯉꯨ ꯇꯔꯥꯏ ꯇꯔꯥꯏ ꯈꯟꯒꯅꯨ ꯌꯥꯝꯅ ꯂꯨꯕ ꯄꯥꯈꯣꯡꯅꯤ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯒꯦ ꯃꯈꯥ ꯇꯥꯔꯣ ꯀꯩꯅꯣ ꯃꯈꯥ ꯇꯥꯔꯣ ꯅꯦ ꯆꯥꯔꯁꯨ ꯇꯦꯡꯀꯣꯠ ꯊꯟꯕ ꯑꯗꯨꯒ ꯆꯥꯗ꯭ꯔꯁꯨ ꯇꯦꯡꯀꯣꯠ ꯊꯟꯕ ꯀꯔꯤꯅꯣ ꯑꯣ ꯑꯗꯨꯕꯨ ꯊꯔꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯅꯠꯇꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯆꯤꯟꯒ ꯂꯝꯕꯥ ꯆꯥꯕ ꯑꯣ ꯉꯁꯥꯏ ꯆꯤꯟꯅ ꯊꯤꯡꯖꯤꯜꯂ ꯆꯨꯞꯄꯗꯣ ꯊꯤꯡꯖꯤꯜꯂꯒ ꯆꯨꯞꯄꯦꯗꯣ ꯑꯃꯨꯕꯗꯣ ꯑꯗꯨꯗꯣ ꯑꯗꯨ ꯍꯥꯏꯔꯛꯎꯅꯦ ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯆꯤꯟꯅ ꯊꯤꯡꯖꯤꯜꯂꯒ ꯆꯨꯞꯈꯤꯕ ꯑꯃꯨꯕ ꯊꯔꯣꯏ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯃꯦ ꯆꯨꯝꯗꯦ ꯆꯨꯝꯃꯒ ꯈꯤꯇꯪ ꯀꯣꯃꯥꯡ ꯋꯥꯠꯂꯦ ꯊꯔꯣꯏ ꯊꯔꯣꯏ ꯂꯥꯏ ꯊꯔꯣꯏ 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 ꯂꯥꯏ ꯊꯔꯣꯏ ꯈꯪꯉꯕ꯭ꯔꯥ ꯈꯪꯉꯦ ꯈꯪꯉꯦ ꯅꯪꯗꯤ ꯏꯁꯩ ꯁꯛꯅꯤꯡꯕꯒꯤꯒꯗꯤ ꯅꯠꯇꯦꯀꯣ ꯃꯇꯥꯡ ꯃꯇꯥꯡꯒꯤ